अहानबदा मरोइबा पाउ पिजरी खुंद्रापम केंद्र की मनुंग चनबा लाइकोट खुलदा खुदलाई पाइबा सिंगा खुंजा सिंगा नोंमै कापनख्रे आईईडी पोखाइबदा एआर अमा सोकली मखाताना इंटरनेट सर्विसेस निमित मंगा गा थिंगनबा मणिपुर लेंगाकना फिरेब लौख्रे CRPF के असिस्टेंट कमांडेंट अमन मियोय अनि फुरम ले चेनरीबा CRPF के असिस्टेंट कमांडेंट पुलिस ने फाखरे अमदी मोरे कॉलेज की मनाक्ता लैबा FCI की गोडाउन द थंबा चेंग सिंग मसखंगदबा सिंगना लोना हुरान खबरा हाइबगी चिंगनबा लैरे मयाम खुरमजरी ममी टीवी की नुमिदांगी पाउ मिटिंग ताबिरबा पुनमकपु तराम नोकचरी हौजी पाउ संदोकना पिजरी इम्फाल ईस्ट डिस्ट्रिक्ट के लमलाई पुलिस स्टेशन कोनबा तरेट खुल आउटपोस्ट की मनुंग चनबा चानुंगी मनाक्ता नकना लेबा लाइकोट अमदी चिंगदाल जौलेन कुकीदा अकनबा मवोंगदा नोंमै कापनख्री थौदोक असि ngasi ayuk anganba pung 3:30 rom taba matamda thokibani hari paw asina hai thodok thokfam ge akoibada kuki khul mari rom tai hairiba khul sing adugi maikei dagi khutlai paiba miyoi sing laktuna hek hek nongmai kapagi thodok thoklakpadagi maikei adom ge khunja singna license nongmai pairaga khul singbu ngaknaba ahing yarektuna leiringai khutlai paiba miyoi sing lakpa ubadagi maikei animakta khuthoknabagi thodok adu thokibani चौराकना माइके अनिमक्ता पुंग अमरोम खुद थोकनखी अदुम ओइनमक माइके अनिमक्ता असोक अपल यावखिबगी पाव फंगबा ngamdri थौदोक थोकफम द एआर गे कांगबु चंगसिनदुना थिबा हुंबगी थबक चथखरे हरि चुराचानपुर अमदी बिष्णुपुर डिस्ट्रिक्ट मसखंगदबा खुदलाई पाइब सिंगना अटैक तौबगी थौदोक सिंग लेप लेतना थोकली ngase yok pung mangarom taba matamda चुराचानपुर डिस्ट्रिक्ट की मनुंग चनबा कोलवुंग कुकी विलेज द सखंगदबा सिंगना प्लान तौदुना थमलंबा IED अमा पोखाइबगी थौदोकता खोंगना ROP चटपा 9 सुबा AR गे पर्सनल अमा सोकले हरि सोकलबा AR गे पर्सनल अदुगी ममिंग KB L कवी IED अदु लंबी की मताइदा फुमदुना थमलंबनी थौदोक अदु थोखरबा मतुंग अकोइबा गी मफम सिंग थीब हुंबगी थबक चथखरे हौजिक फाउबगी ओइना मिफामिपुन यावबगी पाव फंगबा ngamdri हौजिक लमदम असिदा थोकलिबा इरांग असिना मरम ओइरगा लेंगाक लौखलकपा खोंथांग अमना ओइना ngasiदगी मखाताना लमदम असिदा नुमित मंगानिगी मखाताना इंटरनेट सर्विसेस थिंकिगनी हरि हिरम असिगा मरी लेना मणिपुर पुलिस की DGP ना फोंदोखिबगी मतुंग इनदी हौजिक स्टेट असिगी मफम खरगा पामदबा थौदोक सिंग थोकपना मरम ओइरगा मणिपुर लेंगाक की माइकेदगी मखाताना इंटरनेट सर्विसेस नुमित मंगा थिंगनबा फिरेब लौखिबनी हरि हौजिक थोकलिबा इरांग न मरम ओइदुना मोरेदा लेबा मंगा सुबा सम राइफल्स के केमदा चंगजफम लौदुना लेरंबा मियोय चट्रेट रोम ngarang numidang security की कांगबुना ngak सेंदुना इम्फाल दा पुथोरखरे हरि इम्फाल दा पुथोखरबा मियोय सिंगदु इडल कॉलेज अकाम पातन लेंगाकना हांगलिबा रिलीफ केमदा थमली हरि अमरोमदा हौजिक मियोय चमंगा गी मथक्ता मोरेदा लेरिबा मंगा सुबा AR गी केमता लेरी हरि Federation of Civil Society Organization Fox Manipur na hauzi Kanglup anigi marakta thokliba khatna chainabagi thodokna maram oiraga Imphal East District, Imphal West District, Bishnupur District ki tungan ba mafam singda hangbar relief camp singda hakthengna chatuna mating pangkhibaga loinena khudongcha daba kayagi matangda wari sakhre haina Fox ki cherol amana hairakli cherol aduna makhatari badi tha asigi manga dagi ngarang fawbada leptana mating pangba amadi awaba mayok nariba singa watana bagi thabak leptana chathari Fox Manipur na makhatana hauzik thokliba khatna chainabagi thodokta awa ana taraba singda miyam gi matinga loinena angamba mating sing pangkigani loinena Manipur lengak nasu tongan ba relief camp singda leiriba miyam na mayok nariba khudongcha daba sing kok namba mapong faba thorang paikhat piu hairakli
Haukiba tang ahumda Churachandpur amadi Tengnopalda ingna chikna khundaduna leijariba Maitei gi yum singda chin kuki singna lan taduna Maitei gi yum maithaba Maitei singbu fuba chaiba amadi tamthiba mawongda hatkhiba amadi madugi makha tarakpada kuki singna khutlingduna leiba khul singi akoibada leiba yelhomi Maitei singda hanadagi sem saraba thausil amagom Myanmar refugee sing amadi khutlai paiba kuki lalhoba singna Maitei yum sing maithaba fuba chaiba amadi hatpagi khongjang amang asi fawba leptana chatharakliba asida tung koina chatnaba yaba waroi sinama puraktana ngai haki oiba yasinaba khakna aroiba oiba yaroi haina Manipur Kaital Nupi Marup ki General Secretary L Memana thadorpa cherol amana hairi Cherol aduna makhatari badi haujiki oiriba leba ki fibam asida kuki lal hoba singna Chingthong Chingyada leiba Maitei khul singda lepa leitana numit khudingi landarakliba asidagi ngakthoknaba Central Armed Forces sing Chingthong Chingyada oina thambiu Imphal mayolda maram chadana uchuk yungbagum thamliba si maram chade lauthokpiu Manipur drug lalonba suspension of operation suda leiriba kuki arm outfit singa punna leiminaduna makoigi ngaklo oiduna leiriba Assam Rifles AR Manipur dagi khudakta lauthokpiu hairakli Irang manungda miyam haurakna yum thugai khibagi thaudok thokraba matung CRPF ki assistant commandant amana apopa personal singa punna lakminaraba matung thugai khraba yum aduga yum thangna bada leiba nupi amaga nupa amaga furamle thaudok aduda soklaba nupa adu not AOC da leiba ras medicity da laikana khre thaudok aduda cheneriba CRPF ki assistant commandant police na fagat khre Hairiba thaudok asing asi numit chungba matung pung baro makhairom taba matamda Imphal police station ki manung chanba sangai pro gi LF school gi nakalda thokibani Furam badagi soktuna hauzik ras medicity da laikanariba mioi adu da laikai adudagi ti malem nganba kawi masagi chahi kuntraga manga rom sure hari aduga nupi aduna sangai pro mamang laikai dagi naurem malem nganbi chahi humfu mapuroiba pradip kawi hari Thaudok asiga mari leinana naurem malem nganbina MAMI TV da fondor khibagi matung inadi lamfelda leiba 89 BT CRPF ki assistant commandant oiba Daniel Marna ngasi nungtil atopa personal single loinana Ti malem nganbagi mayumda laktuna mahaki yum miyamna thugaiba matamda karigidamak kan hodribano haina hangbaga loinana fu chaibagi thabak chathakhibani maduda mahak masa yauna yumthangna bada leiba mioi sing changsilubada matamda mahak po mamaida khupakna thaduna phurakibani haiki mahakna haiki tha asigi ahumda lamdam asda irang thokhibaga loinana tha asigi marida maikai kyadagi lakliba miyamna Daniel Margi yum adu yauna manak nakpada leiba yum sing mai thana ba hotnaki maduda miyam thoktuna mai thadana ba khambagi yum kai sing thugairam khibani Aikoina yum thugaiba yauruba amadi insinluba leite haiki thaudok aduga mari leinana naurem malem nganbi na Singjamai police station da waka cherol ama pisin bagal loinana thaudok adu da cheneriba 89 BT CRPF ki assistant commandant oiba Daniel Mar Imphal West police ki kangbuna fajin kre hari Aingonda chengchelaga aigi swai lingjum chida laktana ille mai swai da kupangna thajelle aingonda kupangna tharaba matungda noi lemna thabre yango noi aina lemna thabre aina laman khumdori mi tumhangi yango hairam meiwani sangai brak tumne na mana hairam maga sakhiba wani ngamang ta su koi ahin nungdin akoi laiba akoi nga ibani sorok che ngaktana army ngaktana le ahin kaya tumaktri bani akoi nundang kaya tumaktaba matam kaya kuire chadaba kaya kuire iwa anabe bibi stop to ngaktana thamibani soi gadra nong mai na pan gadra amana to gadra ka mana nga chitangela ka aingon ta phubai kari marano lai dai mayang hiu na tra che ai thanna kina ai na moi mayom dagi moi ji samidara moi mayom dagi ai na thi matal ama lobra phanek matal ama lobra ai gi mung na check to biro ro akoi na sumaina mung to sala ba haibse akoi se mapo pan da ba si lai ba gi oiba thabak ne akoi gi mayum de akoi mai tharu de dana moi sura sambu da thari ba mayam de kana na kalu ngam bage masini om na de mana tawrim se da akoi na moi gi mayum magai me ba ge de tu ba mo ya akoi di na rei ba kari mai tha ba ya ro na ayum do ka dengham gi yum se hi sa me hena le min na rei ba se mayam le kai mayam so ka ni ko ga to ba ya ro ko hai de ne khulak ta ni lai se akoi na mayam chang na ka li akoi di loi tum bra ba na ka ka police force kara pura la ga ya ni phau sa ba se masini om na de adu ne ma se razana su khara wa khan khan bi yo asa wa sak na su khara wa khan
Tengnopal District ki Manung Chanba More College ki Manakta Leiba FCI Godown da Thamba Cheng Sing Masak Khangdaba Singna Lona Huran Khabra Haibagi Chingnaba Leire Hairi Pau Asina Hai Thasi ki Anida Imphal dagi Cheng Sing Puraktuna More College ki Nakal da Leiba FCI ki Godown da Cheng Sing Thamki Adubu Nahal Mioi Kharana Tata Gari Sing Sisinaduna Godown Adudagi Cheng Sing Chingthoki Bani Hari Thasi ki ohum da thokiba irang namaram oiraga morege akoibada leiba khunja sing more da leiba manga suba ARG kem da changja fam lauduna leibana mi leitringai marakta sakhang da basing aduna cheng sing adu lona chingthokiba oiramba yai haina thajanari chapchaba paudi fangbang amtri Haujik state asida thokliba Kanglup ki irang asida lanchenerakna Manipur gi tongan ba mafam singda hangdokliba hautak tampak khunau kumbi wangu sabal awang laikai wangu sabal maning laikai kumbi high school ke IYDO kumbi relief camp thanga lawai relief camp KYDA moirang khunau maibam mandof relief camp khoyol kaital moirang lamkhai wangjing kodom popi sport complex relief camp kakching nachingba mafam singda 20th century club haubam marak Chingtham Laikai, Imphal West da Leiba Club na Acha Athak Firol Hidak Langthak ni Chingba kaya mateng pangkre hari. Chat liba metha gi ahum dagi hauraga ngasi faubada Manipur Kangleipak ta thokliba pamdaba thodok sing asi aikhoi gi iraicha singna India nam thakpa aikhoi masel nuksina handabagi sarau langda thuruba amadi madubu iraicha singna matam chana mangjauna na sakhangba ngamhodabadagini karigomba iraicha singna India na thakpa lang asi mangjauna na khanghan biram labadi asigomba amang ata kaya asi thoklamloi haina korkom gi cherol amana hairakli aina thingkraba lalholup singgi apunba kamiti ama oiriba korkom gi cherol aduna makha taribadi matam sangna loimi oihanduna sudat naihat piraba chamjaraba iraicha singbu Kanglup masel muknabagi langda thuhanduna amuk hanchinba waragadaba lanjadraba mamal yamlaba thawai kaya manghalliba mioi kaya asok apan nanghalliba yumkai lanthum kaya manghalliba sigi tekchak pumnama Kanglup ki irang sagatuna amang ata kaya thokhan khiba India lengak na pugadabani Handaki thaudog asi karigumba India na sinba oiramdraba natraga makhoina thokhanba pamlamdrabadi matam chana thinglamba yabani adubo India na madu taukhide India amasung Manipur Kangleipak lengak na civil police commando paramilitary amasung military na chingba lengak ke araiba matik mangam amasung machak mathumpum na maksinaduna iraiba kin ning tamba hanjinnabagi ihawasibu ngamjabi thakta namthanaba hotnari adubo aikhoi gi tongan ba community singi marakta thokpa wakhal tanahodaba thodokna ohelakpa mioi bagi punsi mangningai oiba thodok singdadi karisu nachungdana tumina famlaga kumhai oina yengduna leithokhi Mioi kaya gi punsi manghallaba masung amang atakaya thokhallaba matungda hauzik chathariba thawong asidi malem gi miyam gi mangda tawdaba yadaduna ikai khangdagi kang kangkok kotpa huranba matung mairingba natraga haudong bhakti yong seba haibaduni hairakli Cherol aduna makata raklibadi lamdam asida khundariba naga kuki mitai pangal amasung mitai gi apunbagi Manipur Kangleipaki Haiba identity do sagat paloiraga India gi miyam dagi apunba identity ama kannaba hotnabagi lambida laktabadagi magi Kanglup ki oina hana sagat khibana achauba muknaba ama thoklakhi naga nataba kuki sunataba mayam ama naga kuki kaubada yajaduna chingda naga station kuki satoni taukhre Manipur Kangleipak ning tamnabagi lal asi namthanabagi dama Kanglup masel mukna hanbagi thabak asi India na ningthina sem saragat thokan bani haibasi aikhoi punna khangminabaga loinana lamdam asida khundaminariba Kanglup khudingmak na pukning fathaminaduna hanagumna amuk hanna ing tapa purakminarsi Masibu thabakta onthoknaba hotnabada iraiba ki nupa amasung nupi ki civil society organization sing Kanglup khudingmak ki luchingba sing naha amasung mahiroi lup singna mangjil thana thabak tobiyu aroibada handaki khutsem gi thodok aduda leikhidraba lanjadraba thawai sing aduna taibang mapugi leikolda ingna chikna pothaba oirasanu amasung thodok aduda asok apan nanglaba pumna maksu thuna fagatpa oirasanu hairakli Aroibada maroiba paw mo hana pizari Khundrapam Kendra gi manung chanba laikot khulda khutlai paiba singa khunja singa nongmai kapna kre
IET pokhaiba da AR ama sokle Makhatana Internet Services Numit Manganiga Thingnaba Manipur Lengak na Fireb Lokre CRPF के असिस्टेंट कमांडेंट अमन मियोय अनि फुरमले चेनरी ब CRPF के असिस्टेंट कमांडेंट पुलिस न फगत खरे अमदी मोरे कॉलेज के मनाक्ता लेबा FCI के गोडाउन द थंबा चेंग सिंग मसक खंगदब सिंगना लोन हुरान खबरा हाइबगी चिंगनब लेरे Matang asidun Mami TV gi numidangi Paul Luizari meeting tabirba pumnamakpu amukah na khurumzari